ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯩꯁꯥꯕꯤ ꯁꯥꯕꯤ ꯑꯕꯣꯛ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯈꯛꯇ ꯊꯣꯏꯅꯨ ꯀꯧꯕꯤ ꯆꯍꯤ 60 ꯍꯦꯜꯂꯕꯤ ꯃꯁꯨ ꯃꯃꯧ ꯐꯪꯂꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯐꯩꯖꯥꯎꯁꯨ ꯂꯩꯔꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯍꯜ ꯈꯔꯗꯤ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯐꯩꯖꯥꯎ ꯁꯨꯃꯥꯡ ꯃꯆꯦꯗꯨꯗ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯄꯩꯌꯥ ꯀꯟꯅ ꯁꯤꯔꯤ꯫ ꯊꯣꯏꯅꯨ ꯉꯥꯡꯁꯪ ꯉꯥꯡꯕ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯤ꯫ ꯐꯨꯔꯤꯠꯇꯨꯅ ꯑꯇꯤꯌꯥ ꯃꯆꯨꯒꯤ ꯑꯃ ꯂꯤꯠꯂꯤ꯫ ꯃꯥꯒꯤ ꯂꯩꯔꯤꯕ ꯎꯄꯨꯗꯨ ꯐꯥꯛ ꯐꯥꯛꯇꯨꯅ ꯏꯟꯕ ꯌꯥꯕ ꯐꯤ ꯑꯃ ꯃꯍꯥꯛ ꯀꯟꯅ ꯌꯦꯡꯂꯤ꯫ ꯑꯩꯕꯨ ꯀꯔꯝꯕ ꯐꯤ ꯏꯟꯁꯤꯒꯦ? ꯁꯤ ꯏꯟꯁꯤꯔꯥ? ꯐꯖꯗꯦ꯫ ꯁꯤꯁꯨ ꯃꯆꯨꯁꯤ ꯌꯥꯝꯅ ꯃꯛꯁꯤꯜꯂꯤꯅꯤ꯫ ꯈꯤꯇꯪ ꯃꯤꯠ ꯊꯛꯄꯒꯨꯝꯕ ꯑꯃ ꯏꯜꯂꯕꯗꯤ ꯌꯥꯎꯗ꯭ꯔꯤꯕ ꯁꯤꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯃꯄꯥꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯏ꯫ ꯃꯄꯨꯔꯣꯏꯕꯅ ꯂꯩꯔꯤꯕꯗꯨ ꯇꯝꯅ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ꯫ ꯑꯗꯨꯒ ꯍꯥꯏ, ꯍꯣ ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ꯫ ꯐꯩꯖꯥꯎ ꯄꯩꯌꯥ ꯁꯤꯅ ꯁꯤꯅ ꯍꯥꯏꯔꯛꯏ꯫ ꯀꯩ ꯋꯥꯅꯣ? ꯑꯩꯗꯣ ꯐꯤ ꯑꯃꯇꯪ ꯂꯩꯅꯤꯡꯕ꯫ ꯑꯩ ꯐꯤ ꯑꯃꯇꯪ ꯂꯩꯒꯦ, ꯁꯦꯜ ꯈꯤꯇ ꯄꯤꯌꯨ꯫ ꯋꯥꯍꯩꯁꯤꯗ ꯐꯩꯖꯥꯎ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ, ꯀꯩꯕ? ꯍꯧꯖꯤꯛꯀꯤꯗꯣ ꯀꯔꯤ ꯍꯥꯏꯕꯅꯣ? ꯍꯣ ꯐꯤ ꯑꯃꯇꯪ ꯂꯩꯒꯦ, ꯁꯦꯜ ꯄꯤꯌꯣ ꯍꯥꯏꯕ꯫ ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡꯗꯨ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯇꯨꯅ, ꯍꯅꯨꯕꯤ, ꯑꯩꯅ ꯄꯥꯏꯔꯤꯕ ꯊꯥꯡꯁꯤ ꯎꯕ꯭ꯔꯥ ꯅꯪ? ꯎꯏ, ꯀꯩꯗꯧꯔꯒꯦ? ꯁꯤ ꯀꯤꯗꯕꯗꯧꯅ ꯅꯪ? ꯍꯦꯔ ꯍꯅꯨꯕ, ꯅꯪꯒꯤ ꯊꯕꯛꯇꯣ ꯈꯤꯠ ꯇꯧꯔꯅꯨ꯫ ꯆꯠꯊꯣꯛꯎꯀꯣ, ꯑꯩ ꯊꯕꯛ ꯇꯧꯔꯤ, ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯒꯦ꯫ ꯑꯗꯣ ꯑꯩꯒꯤ ꯐꯤ ꯑꯃ ꯂꯩꯒꯦꯕ, ꯃꯆꯨꯒ ꯈꯔ ꯌꯥꯛꯄ ꯑꯃ, ꯏꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ꯫ ꯍꯅꯨꯕꯤ, ꯅꯪꯅ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗ ꯆꯠꯄꯗ ꯏꯟꯒꯦ ꯍꯥꯏꯔꯤꯕꯅꯣ ꯐꯤ ꯑꯍꯟꯕꯕꯨ? ꯀꯩꯅꯣꯗ, ꯑꯩꯁꯤꯕꯨ ꯀꯌꯥꯝ ꯑꯍꯜ ꯑꯣꯏꯔꯒꯦ? ꯃꯈꯣꯏ ꯄꯥꯕꯨꯡꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯍꯅꯨꯕꯤ ꯍꯅꯨꯕꯤ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯈꯤꯠ ꯍꯥꯏꯕꯤꯅꯨꯀꯣ, ꯑꯩꯅꯦ ꯁꯨꯝ ꯁꯥꯎꯖꯔꯛꯁꯅꯤ꯫ ꯃꯁꯤꯗ ꯐꯩꯖꯥꯎꯅ ꯍꯥꯏꯐꯦꯠ ꯅꯣꯛꯂꯗꯨꯅ, ꯍꯅꯨꯔꯕ ꯅꯪꯅꯁꯨ ꯍꯅꯨꯕꯤ ꯍꯥꯏꯅ ꯍꯥꯏꯕꯗ ꯁꯥꯎꯅꯤꯡꯂꯤꯕ? ꯅꯪꯁꯦ ꯅꯆꯥꯅꯃꯧ ꯑꯗꯨꯗꯒꯤ ꯅꯁꯨ ꯐꯪꯂꯕꯅꯤꯅꯦ꯫ ꯑꯩꯁꯨ ꯈꯪꯏꯅ, ꯑꯗꯨ ꯑꯣꯏꯁꯨ ꯑꯩꯒꯤ ꯎꯟꯁꯥ ꯀꯥꯏꯁꯤꯗꯤ ꯂꯩꯁꯥꯕꯤ ꯃꯣꯏꯅ ꯀꯩꯗꯧꯖꯔꯨꯅꯤ? ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯣꯏ ꯊꯪꯕ ꯃꯈꯨꯠꯇꯨ ꯁꯠ ꯇꯤꯡꯊꯣꯛꯇꯨꯅ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯎꯟꯁꯥꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ꯫ ꯐꯩꯖꯥꯎꯅ ꯃꯗꯨꯗ ꯌꯦꯡꯗꯨꯅ, ꯈꯨꯏꯔꯕ ꯅꯪꯒꯤ ꯎꯟꯁꯥꯁꯦ, ꯁꯨꯃꯥꯡꯗꯒꯤꯅ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯆꯤꯡꯊꯣꯛꯄ ꯌꯥꯔꯦꯅꯦ ꯅꯪꯕꯣ꯫ ꯃꯈꯣꯏ ꯄꯥꯕꯨꯡꯒꯤꯁꯦ ꯁꯨꯝ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯕꯤꯔꯒ ꯂꯩꯔꯦ꯫ ꯋꯥ ꯌꯥꯝ ꯉꯥꯡꯂꯒ ꯀꯥꯟꯅꯗꯦ꯫ ꯁꯦꯜ ꯈꯔ ꯄꯤꯔꯣ, ꯑꯩ ꯍꯧꯖꯤꯛꯂꯥ ꯍꯌꯦꯡꯂꯥ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯂꯩꯔꯨꯒꯦ꯫ ꯍꯅꯨꯕꯤ, ꯅꯪ ꯌꯥꯝꯅ ꯆꯔꯥꯡꯅꯔꯛꯀꯅꯨꯀꯣ꯫ ꯑꯩ ꯀꯗꯥꯏꯗ ꯆꯔꯥꯡꯅꯈ꯭ꯔꯒꯦ? ꯑꯣ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯆꯔꯥꯡꯅꯕ ꯀꯧ꯫ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯕꯁꯤꯕꯨ ꯅꯪꯉꯣꯟꯗ ꯍꯥꯏꯗꯅ ꯀꯅꯥꯗ ꯍꯥꯏꯔꯨꯁꯣ ꯍꯥꯏꯅꯣ? ꯍꯣ, ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯊꯝꯕꯧꯗꯣ, ꯃꯉꯣꯟꯗ ꯍꯥꯏꯔꯨꯁꯣ꯫ ꯍꯅꯨꯕꯥ, ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯧꯖꯔꯛꯀꯅꯨꯀꯣ꯫ ꯍꯧꯖꯤꯛꯅꯦ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯇꯥ ꯊꯝꯕꯧꯗ ꯀꯣꯛ ꯆꯦꯟꯈ꯭ꯔꯗꯤ ꯅꯪ ꯀꯞꯆꯔꯒ ꯂꯩꯖꯍꯧꯁꯅꯤ꯫ ꯃꯁꯤꯗ ꯐꯩꯖꯥꯎꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯪꯊꯣꯛꯇꯨꯅ, ꯍꯩ, ꯃꯇꯣꯏꯅꯔ ꯅꯪ ꯄꯩꯌꯥꯁꯤꯅ ꯍꯦꯛ ꯀꯜꯂꯛꯄ꯫ ꯐꯈ꯭ꯔꯕꯅꯤꯗ ꯇꯥ ꯊꯝꯕꯧꯗꯣ꯫ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗꯨꯗ ꯃꯥꯅ ꯁꯤꯗꯩꯁꯤꯗ ꯑꯩꯕꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯒꯤ ꯂꯤꯛꯀ ꯁꯥꯔꯛꯈ꯭ꯔꯤꯕ ꯄꯣꯠꯅꯤꯗ꯫ ꯍꯅꯨꯕꯤ, ꯅꯨꯡꯕꯨ ꯅꯨꯡꯁꯤꯅꯦ ꯃꯇꯝꯗꯣ꯫ ꯌꯥꯎꯁꯪ ꯊꯥꯅꯒ ꯂꯥꯛꯄꯗ ꯃꯥꯒ ꯑꯩꯒ ꯈꯨꯠꯀ ꯄꯥꯏꯅꯗꯨꯅ ꯌꯥꯎꯁꯪ ꯊꯥꯕꯜ ꯆꯣꯡꯃꯤꯟꯅꯈꯤꯕꯗꯣ꯫ ꯐꯩꯖꯥꯎ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ, ꯃꯁꯤ ꯄꯩꯌꯥꯁꯤꯅ ꯍꯦꯛꯇ ꯀꯜꯂꯒꯦꯗ ꯃꯁꯤ꯫ ꯐꯝꯅ ꯄꯩꯌꯥꯗꯨ ꯄꯥꯏꯗꯨꯅ ꯃꯈꯨꯠꯅ ꯂꯥꯝꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯀꯜꯂꯤ꯫ ꯃꯁꯤꯗ ꯊꯣꯏꯅꯨꯅ, ꯍꯣꯏꯃ, ꯃꯤ ꯍꯥꯠꯂꯦ꯫ ꯀꯩꯅꯣꯝꯅꯤꯅ ꯅꯪꯗꯤ ꯍꯅꯨꯕꯤ, ꯄꯩꯌꯥꯁꯤꯅ ꯍꯦꯛꯇ ꯀꯜꯂꯦ ꯍꯥꯏ ꯋꯥꯅꯤ꯫ ꯅꯪ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯀꯨꯏꯅ ꯂꯩꯔꯅꯨ, ꯌꯥꯝꯅ ꯊꯨꯅ ꯏꯃꯨꯡꯗ ꯆꯪꯍꯧꯔꯣ꯫ ꯍꯣ, ꯁꯦꯜ ꯄꯤꯌꯣ, ꯁꯦꯜꯗꯣ ꯁꯠ ꯄꯤꯔꯛꯑꯣ, ꯑꯩ ꯆꯠꯆꯈꯤꯒꯦ꯫ ꯋꯥꯁꯤ ꯁꯨꯝ ꯁꯥꯡꯊꯔꯛꯅꯕ ꯅꯪꯅ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ? ꯂꯩꯇꯦ, ꯏꯊꯨꯟꯗ ꯁꯤꯒꯤ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯅꯞꯇ꯭ꯔꯤ꯫ ꯑꯩꯅꯕꯨ ꯍꯪꯉꯨꯔꯗꯤ ꯂꯩꯇꯦ ꯉꯥꯛꯇꯅꯤ꯫ ꯂꯩꯇꯦꯕꯨ ꯂꯩꯇꯦ ꯍꯥꯏꯕꯅꯤ꯫ ꯍꯩ, ꯆꯪꯈ꯭ꯔꯣ ꯆꯠꯂꯣ꯫
Thoinu mamaidu suktok lamduna imungda changki amuk khalli. Namidang wairam matam khudingi aina leikaida koiba chatpani. Aigi higok machugi phidudi ngarang su illi. Nungtigi inbadi minu uraga yamna leijataba mankhrani tawbani. Aibu magi upudo phaktuna amuk yengi. Iningba amata yaudene tawrisibo. Aibu imong nupigidi phajaba phi phanek yamna leigum tawbani. Mangondagi hekta laurageda ai. Asumna khalladuna thoinu maninglomda thoi. Maningda thabak tawriba magi mamong nupibu yengduna hai. Hai langlean. Imabu nangondagi phi amata ingen he. Aswai phawba chatluge haina tawbaniya. Langlena khumlai. Ima upudagi imana pamba malauthokla dum inbiro. Wahai sida harauraduna. Ha hoi. Imogtani. Nokphetawna amuk changlai. Mamong nupigi kada changduna. Lairiba mamong nupigi upudo hangdoi. Makhoi mong nahagidiya. Phajaba phi phanek. Machu ayakpaga yamna leibaneba. Yauriba phi phanek tu phaktuna yengi. Sangtrik sangba phi ma yauriba du hek uraduna chingthui. Madubu yengduna haijai. Onthokna phajakreda mashimatiya. Phana phajaibu sangtrik ka sangladana. Ai si oine hekta illageda. Amuksu upududa yengi. Shida yauriba hangama pagi phanekshisu yamna phajainesya. Madu masu singthui. Thaina aina yum shida lakpakan. Shigumba hangama pagi phanekasya setkibaniko. Matamdo phanabu nuksiniya. Ainaga ayuk ngantana haugatuna Laikhuram khiba. Onthoklakpada makhoi pabungna leptuna yengduna leiramkhibado. Phiduga phanektuga paiduna magi kada changi. Phanek aduma mafam chana thamlammi. Aduga phi aduna inchinduna mahak mapalda thoklai. Mapagi ukhoktenda thetliba mingselduda mahak septhaduna yengi. Magi matawdubu phaijawna yengduna. Hoi, phi phaneka yamna nana shetliduna kadaida muk chattawribano? Ho koiruge. Nungdi kadaida koiba? Kadaida haibu kaino? Koifamgi koifam ngaktani. Hoi, chatkibi yaroi ko nang. As kainiyagya. Phi phaneka nana setpa loiraba aise. Loigera loiroira chatpa yaroi hairishini. Ho ngaihaksu koithokpa phai haiduna chatpani kaino? Nupa aina chatkadra hairaga. Nupi nangna. Hoi, hanubi nang soiroi ko. Hayo. Nangna chatlaga kari kanadoiba. Hoi bungo. Paya sirido. Adum siraga leibiyu. Aingonda ka yamna yengshinbirakanu. Hanubi nangna irang tawduna leiraga. Aina kamaina yengshiloidoino. Aina kadaida irang tawrage. Hayune mukta kadaida aina irang tawrageba. Mushi aine ko. Ngashi aina sauninglaktana. Thoino sumangda satkumthai. Mapuroi babu yengduna makoldu khara tapthaduna. Ho pakhat chawba ibungo. Aise kanamtagi oiba yararoine khanglabra. Asuk khambal chawba hanuba sibu karino khangdenia. Asi haiduna mamai onthoktuna thoki. Phaijawna lawi. Oi, chatkino haibane minangbu. Asum chatkine. Mushi mina kauri kashida sinadabaga sai. Mushi Asi haiduna makhada taba leitum macha makhunduna magi nupida pop thomi thoinuna. Hinjabao ai bo halage hairi bro. Nang chatkibe yaroi haibanine. Chatledi chatle khangganiba irang tawruge. Thoinu khonglei thona thokri. Phaijawna haijahawi. Karamna ngangnani masibo. Hanuraba manasu tagat tekbi Leisabi dawnaga kiradana. Phi phanek ahanba phajabaga setladana. Ngashine ko aine sauraktana manam mashi takba mukhai phuni ko masya. Thoinu mamanglomda haigatuna mahak chatli. Lambida masak matau phajaba nupa ma hek thengnai. Kaino ashida chatliba nupa sina masakka asuk yamna phajarisibo. Aisu kashu thidido. Aibu hekta kaushilashidane. Hoida kaushilaki. Ai ikaiba yade. Asi khanduna nupadu de hek kaushili. Ibungo nangbu kari naming kaubage. Aiburo. Hoini nangbu nine. Piba kawi. Piba haiba.
Ibungodi masak na masak fajariba. Aishu thoini hena lidribanida. Kaiba, nati nangbu, nangi khangna chanaba, nungsinaba nupiga laijalak jabro. Laijade, haima. Nasak aduk fajaraga karigino, khangnaba nupi laitribo. Abo, ay chalage. Abok haiba. Aibu kayam ahal oina uragine nangbo. Abok sidi mata amanina. Ay chale. Ngai ko kaidawge nupa macha nangbo. Unthongna hathu mankreda. Sum wari masasi haidon tawbanine. Ho bok, ay senasune, chale. Ngawbu kain. Chale ay. Bibado thuna yang na chatkirami. Thoinu na haijahawi. Irang macha matawshinge tawbani. Yade nesya. Nati, ay sibu kayam yamna ahaloy na uraba jano makoy na. Isa itan taming shell da yung jabadadi. Kari su thoy na ahal oy kideda. Thoy no, mamay lay thokto na amuk jatli. Mamang lay kayda sang amalay. Sang asida, amubikaw binupi amana, singzu yoli. Ngasidi magi potpamsi, mi kaya jangde. Masida, matanda haijay. Kaino da, ngasigi namit asibu, mi kaya changlagtrisibo. Nahan kaidi amuk toyba. Pakhang Leisabi singa sina sanggo ni lakliba. Mapamse tik hek thanbani. Aduga ngasina karino haibani. Aibo maroi marang kaisya ngarangin. Pumdana loina mangba tarini. Kamay tawni idea. Lambi sorokta mi lakbra yengli. Amabo laklabadi hekta kaushilage haina khalli. Lambi dani. Thambaw maso makapang na haitharai. Thoynoso awang pang ni hek chatli. Matam kuirabagi matungda ngasidi makoy ani ikhang khanghaudana lambi aduda wangma hek thengnei. Sakka hek unabaga makoy ani mamit ani du kuptaba makhay yengduna lainay. Thambaw na tapna. Thoyno, nangbo nungairibro. Thoyno na sutapna. Ta thambaw, nungairi. Nangdi. Aishu nungairi haidabanini. Khulamada punna laiminarabasu. Thengna khidaba koire ko. Koire ta thambo. Ta thambo ngi masak u khidaba koire. Thoyno. Ngasi ikhang khanghaudana. Nangi nasak amu ubase. Ai pukningse yahamna nungsi. Ta thambo. Ai so aigi pukningse. Nangbo kadomda chatlibano. Shum. Ngasi matam koirabagi matungda thengnabanina. Singju sakesi. Ichi amu widu ningsingledana. Magi singju yonphamda changlosi. Hoi da thambo. Makhoi ani singju yonbi amubigi potpham tamna chatli. Amubina makhoi ani bu hek uraduna. Thambawa, lao, changlo ne. Haima, thoynoa, nangsu yaura idana. Awi che. Changlo, phamlo la. Singju ga charako. Side hekta phamo. Nakal da lairiba phaktuda makhoi ani phammi. Thambauna. Iche. Singju khara sembiro. Hoi, semlake. Nakhoi anina ngasi amuk pulakliba asibu. Lambi da thengnaba. Udaba koiri haiduna ichegida changlakpa. Nakhoi anina ga sumaina aigida changlakpa se thaina. Nakhoi anina pakhang leisa oiringai matamdo ichedi khangning hekning singla ida. Nakhoi anini ichegi potpham sida namit khudingi lakduna singju sakhibado. Hoi iche. Mawongda kaidi yamna mankibani. Noma aina pao mataki. Mamang likaygi thambawdo nupi machele haiduna. Maduda aidi thoyno oiraboy haina khanki. Adabu airamkhidi natti. Nakhoi anibu kamaina tawkribano. Ichedi nakhoi ani kaina ni sungtha hek thajade. Thoyno na tapna. Ichea. Haukraba warido. Amuk panbiraklanuda. Natrabadi mittagi sintharakpa pina. Ichegi potphamse ichau thokpa dari. Adu oidi pallaruisisi. Ichedinya potpham asi tek phamduna imong pujaribani. Ichau ga nangba ngamloi ko. Thambawna. Masu thamo yam kankhiba haiduni. Mama mapani yade haidunabu. Ta thambaw. Ai tagi iraldi natkhide ko. Nangna nupa thoklamlabadi. Asigi phibamda su leiramloi. Aidi haijakina. Matam khara ngaibiyu haina. Adubo nangna ngaikidaba natro. Matamduda aigi iphamda phangkiba awaba maichak adubadi nangna khangbikhibra. Iphamda su phangkina.
ꯑꯃꯨꯕꯤꯅ ꯁꯤꯡꯖꯨ ꯇꯝꯅ ꯇꯝꯅ ꯅꯈꯣꯏ ꯋꯥꯔꯤꯗꯣ ꯊꯨꯝꯂ ꯃꯣꯔꯣꯛꯂ ꯑꯃ ꯏꯆꯝ ꯆꯝꯃꯤꯗ ꯀꯩꯅꯣ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯅꯤꯡꯁꯤꯡꯂꯒ ꯀꯞꯃꯤꯟꯅꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯊꯣꯏꯅꯨꯅ ꯏꯆꯦ ꯅꯨꯄꯥ ꯃꯈꯣꯏꯁꯦ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯦꯗ ꯍꯦꯔ ꯊꯣꯏꯅꯨ ꯅꯪꯁꯨ ꯑꯗꯨꯃꯛꯇꯤ ꯍꯦꯟꯃꯟꯗ꯭ꯔꯥ ꯄꯥꯝꯅ ꯄꯥꯝꯅ ꯅꯨꯡꯁꯤꯅ ꯑꯗꯨꯝ ꯀꯥꯏꯅꯈ꯭ꯔꯦꯗꯅ ꯑꯃꯨꯕꯤꯅ ꯁꯤꯡꯖꯨ ꯇꯣꯠꯇꯨꯅ ꯃꯣꯔꯣꯛꯁꯦ ꯈꯔ ꯁꯥꯍꯜꯂꯛꯎꯔꯥ ꯊꯝꯕꯧꯅ ꯍꯣꯏ ꯃꯥꯗꯤ ꯃꯣꯔꯣꯛ ꯁꯥꯕ ꯆꯥꯕ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ ꯊꯣꯏꯅꯨꯅ ꯍꯧꯖꯤꯛꯇꯤ ꯑꯁꯥꯕꯒ ꯀꯌꯥ ꯆꯥꯕ ꯉꯝꯗ꯭ꯔꯦꯗ ꯑꯆꯝꯕ ꯉꯥꯛꯇ ꯆꯥꯔꯤ ꯀꯩꯅꯣꯗ ꯅꯈꯣꯏꯗꯒꯤ ꯍꯟꯕ ꯑꯩ ꯐꯥꯎꯕ ꯃꯣꯔꯣꯛ ꯑꯁꯥꯕ ꯀꯌꯥ ꯆꯥꯔꯤ ꯑꯩ ꯐꯖꯅ ꯇꯣꯠꯄꯤꯔꯛꯂꯒꯦ ꯊꯝꯕꯧꯅ ꯊꯣꯏꯅꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯉꯤ ꯐꯩꯖꯥꯎꯁꯨ ꯌꯥꯝ ꯐꯕ ꯃꯤꯅꯤꯗ ꯃꯥꯅ ꯅꯪꯕꯨꯁꯨ ꯂꯨꯅ ꯇꯧꯕꯤꯔꯝꯒꯅꯤ ꯌꯥꯝꯅ ꯐꯩ ꯑꯩꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤ ꯑꯗꯣ ꯅꯪꯒꯤꯗꯤ ꯑꯩꯗꯤ ꯃꯃꯤꯡꯁꯨ ꯈꯪꯗꯦ ꯃꯁꯛꯁꯨ ꯈꯪꯗꯦ ꯊꯣꯏꯅꯨ ꯈꯪꯅꯍꯟꯒꯦ ꯍꯥꯏꯕꯕꯨ ꯃꯥꯗꯤ ꯁꯤꯈ꯭ꯔꯦ ꯃꯥꯕꯣ ꯀꯌꯥꯝ ꯀꯨꯏꯔꯕ ꯉꯁꯤꯗꯒꯤ ꯆꯍꯤ 5-6ꯀꯤ ꯃꯃꯥꯡꯗ ꯏꯆꯥ ꯏꯁꯨ ꯈꯔ ꯂꯩꯍꯧꯋꯤ ꯑꯣ ꯐꯩ ꯅꯪꯗꯤ ꯏꯆꯥ 2 ꯏꯁꯨ 2 ꯃꯥꯁꯨ ꯍꯤꯡꯂꯤ ꯂꯩꯔꯤ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯀꯣ ꯈꯔ ꯂꯥꯎꯅ ꯈꯔ ꯈꯠꯅ ꯄꯪꯂꯩ ꯂꯩꯔꯤ ꯍꯥꯏꯗꯨꯅꯤ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯅꯣꯡꯃ ꯂꯥꯛꯀꯦ ꯍꯟꯗꯛ ꯊꯝꯕꯧꯅ ꯅꯣꯡꯃ ꯂꯥꯛꯀꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯁꯤꯗ ꯊꯣꯏꯅꯨꯅ ꯂꯥꯛꯄ ꯑꯗꯨꯃꯗꯤ ꯍꯥꯏꯔꯅꯨ ꯀꯔꯤꯒꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯐꯩꯖꯥꯎꯅ ꯊꯝꯕꯧꯕꯨ ꯃꯁꯛ ꯈꯪꯉꯤ ꯀꯔꯝꯕ ꯃꯄꯨꯔꯣꯏꯕꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯅꯨꯄꯥꯗꯨꯕꯨ ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯄꯗ ꯁꯥꯎꯔꯣꯏ ꯑꯗꯨꯅ ꯍꯥꯏꯔꯤ ꯃꯥꯅ ꯅꯪ ꯃꯁꯛ ꯈꯪꯉꯤ ꯅꯪꯒꯤꯁꯤ ꯃꯥꯕꯨ ꯀꯤꯔꯤꯕ꯭ꯔꯥ ꯇꯥ ꯊꯝꯕꯧ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯗꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯌꯥꯝ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯀꯗꯕꯅꯤ ꯑꯣ ꯑꯩ ꯈꯪꯗꯕ ꯐꯔꯦ ꯑꯗꯨ ꯑꯣꯏꯗꯤ ꯑꯩ ꯂꯥꯛꯂꯔꯣꯏꯒꯦ ꯃꯇꯥꯡ ꯆꯥꯕ ꯑꯃ ꯂꯥꯛꯆꯁꯅꯤ ꯑꯃꯨꯕꯤꯅ ꯁꯤꯡꯖꯨꯗꯨ ꯄꯤ ꯁꯦ ꯆꯥꯔꯣ ꯊꯨꯝ ꯃꯣꯔꯣꯛꯀ ꯅꯝꯕ꯭ꯔꯥ ꯌꯦꯡꯉꯣ ꯍꯣꯏ ꯏꯆꯦ ꯊꯣꯏꯅꯣ ꯆꯥꯔꯣꯁꯦ ꯅꯪꯅ ꯊꯋꯥꯏ ꯇꯥꯅ ꯁꯤꯡꯖꯨ ꯆꯥꯕꯗꯣ ꯎꯈꯤꯗꯕ ꯀꯨꯏꯔꯦ ꯉꯁꯤꯗꯤ ꯌꯦꯡꯂꯒꯦ ꯅꯪ ꯍꯥꯟꯅ ꯆꯥꯔꯣ ꯋꯥꯔꯤ ꯁꯥꯟꯅ ꯃꯈꯣꯏ ꯑꯅꯤ ꯁꯤꯡꯖꯨꯗꯨ ꯆꯥꯃꯤꯟꯅꯔꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯗꯨ ꯃꯇꯦꯛ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯏ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯛꯄ ꯑꯁꯤꯅ ꯃꯝꯁꯤꯜꯂꯛꯂꯤ ꯇꯥ ꯊꯝꯕꯧ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯝꯁꯨ ꯃꯝꯁꯤꯟꯈ꯭ꯔꯦ ꯇꯧꯔꯤꯁꯤ ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯍꯣꯏ ꯐꯖꯅ ꯆꯠꯂꯨꯀꯣ ꯆꯠꯂꯦꯀꯣ ꯃꯇꯝ ꯑꯃꯒꯤ ꯄꯥꯝꯃꯨꯕ ꯊꯣꯏꯅꯨ ꯇꯥ ꯊꯝꯕꯧ ꯊꯣꯏꯅꯨ ꯃꯈꯣꯡ ꯇꯞꯅ ꯊꯥꯡꯈ꯭ꯔꯦ ꯊꯝꯕꯧ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯁꯣꯝꯗꯅ ꯐꯩꯖꯥꯎ ꯃꯥꯒꯤ ꯅꯨꯄꯤ ꯍꯜꯂꯛꯄ ꯉꯥꯏꯔꯤ ꯅꯨꯃꯤꯠꯅ ꯇꯥꯈ꯭ꯔꯕ ꯑꯁꯤ ꯐꯥꯎꯕ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕꯅꯤ ꯃꯍꯥꯛꯄꯨ ꯑꯣꯟꯊꯣꯛꯅ ꯏꯔꯥꯡ ꯇꯧꯕ ꯍꯅꯨꯕꯤ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯃꯥꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯤꯕꯁꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯃꯁꯤ ꯍꯜꯂꯛꯈꯤꯁꯅꯣꯕ ꯑꯩ ꯇꯧꯒꯦꯕ ꯃꯁꯤ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯅ ꯂꯥꯏꯗꯨꯛ ꯊꯥꯟꯕꯒꯤ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯃꯗꯨꯗ ꯐꯩꯖꯥꯎꯅ ꯍꯥꯏ ꯏꯃꯧ ꯏꯕꯦꯝꯃ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯈ꯭ꯔꯕ꯭ꯔꯥ ꯄꯥꯕꯨꯡ ꯆꯐꯨ ꯃꯍꯤ ꯊꯥꯡꯒꯠꯂꯝꯕꯗ ꯉꯥꯏꯔꯤꯌꯦ ꯑꯗꯨꯗꯤ ꯐꯔꯦ ꯅꯃꯥꯒꯤ ꯆꯥꯛ ꯍꯥꯞꯀꯅꯨ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯄꯥꯕꯨꯡ ꯅꯃꯥꯒꯤ ꯆꯥꯛ ꯍꯥꯞꯀꯅꯣꯕ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯄ ꯌꯥꯝꯅ ꯄꯥꯝꯕ ꯃꯍꯥꯛꯇꯤ ꯆꯥꯛ ꯄꯤꯖꯔꯣꯏꯗꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯕ ꯑꯁꯤꯅꯤ ꯂꯥꯡꯂꯦꯟ ꯀꯔꯤꯁꯨ ꯈꯨꯝꯗ ꯏꯃꯨꯡꯗ ꯆꯪꯈꯤ ꯐꯩꯖꯥꯎꯅ ꯍꯜꯂꯛꯇꯦꯅꯦ ꯃꯁꯦ ꯉꯥꯏꯍꯥꯛ ꯉꯥꯏ ꯊꯣꯏꯅꯨ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯏ ꯃꯄꯨꯔꯣꯏꯕꯅ ꯂꯦꯞꯇꯨꯅ ꯉꯥꯏꯔꯤꯕꯗꯣ ꯃꯍꯥꯛ ꯎꯏ ꯀꯔꯤꯁꯨ ꯈꯟꯗ ꯆꯨꯝꯗ꯭ꯔꯤꯡꯅ ꯃꯍꯥꯛ ꯆꯪꯉꯤ ꯐꯩꯖꯥꯎꯅ ꯍꯣꯏ ꯅꯪ ꯉꯥꯏꯈꯣ ꯋꯥ ꯉꯥꯡꯅꯈꯤꯁꯤ ꯉꯥꯏꯈꯣ ꯀꯔꯤ ꯋꯥꯅꯣ ꯅꯪ ꯀꯗꯥꯏꯗ ꯆꯠꯂꯨꯏ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯁꯨꯝ ꯆꯠꯂꯨꯕꯅꯤ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯆꯠꯄ ꯑꯁꯤꯕꯨ ꯄꯨꯡ ꯀꯌꯥ ꯆꯪꯒꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯨ ꯀꯩꯅꯣ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯈ꯭ꯔꯦ ꯑꯩꯅ ꯈꯪꯕ꯭ꯔꯣ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯈꯪꯕ꯭ꯔꯥ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯒ ꯀꯩꯗꯧꯔꯒꯦ ꯃꯁꯤ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯒ ꯀꯩꯗꯧꯔꯒꯦ ꯀꯥꯏꯗꯅ ꯈꯣꯡꯄꯥꯛꯁꯤꯅ ꯀꯥꯎꯁꯤꯜꯂꯛꯄ ꯃꯁꯤ ꯍꯦꯔꯥ ꯅꯨꯄꯥ ꯀꯩꯅꯣꯗ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯥꯏꯅ ꯀꯥꯏꯗꯦ ꯈꯛ ꯇꯧꯒꯦ ꯈꯟꯒꯅꯨ ꯅꯨꯄꯤ ꯅꯪꯅ ꯊꯦꯡꯂ ꯃꯝꯂ ꯑꯁꯤ ꯐꯥꯎꯕ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯊꯣꯛꯇꯨꯅ ꯆꯠꯇꯨꯅ ꯂꯩꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯃꯁꯤꯗ ꯊꯣꯏꯅꯨꯅ ꯈꯨꯝꯃꯤ ꯍꯣ ꯄꯥꯈꯠ ꯆꯥꯎꯕ ꯏꯕꯨꯡꯉꯣ ꯑꯣꯟꯊꯣꯛꯅꯁꯨ ꯄꯥꯈꯠ ꯆꯥꯎꯈ꯭ꯔꯕꯣꯏ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯀꯅꯥꯅꯁꯨ ꯃꯨꯟꯈꯤꯗꯧꯕ ꯂꯩꯇ꯭ꯔꯕꯗꯣ ꯍꯣꯏ ꯅꯪ ꯃꯇꯣꯏꯅꯔꯥ
Hanubi aina numidangda chatpada karamba nupanano phabigadawribase ahaldi phana oire haibabu wakhaldi onthokna yaudida ko nang cheiki da batawnu ko nang nangisi aibu phuge hairibro hairishini hayengdagi nang yumdagi mapal thokpa sungya yaroi haibidi haini thokpa yaroi hairishini ho thokningle kosi thokningdre kosi yengshinbirakanu mushi phurageda mashi aina ahal oirakpasida nungaide haiduna khut chungyaw yobidabasida aidane changda changja haurage he thoinu mangolda ka khatki phaichawna hai hoi hanubi leisabi khuiribu unchadu yengun he nupa aina koiba langbana langbani adusu nattana nupi nangna nasu chawrabani ne nang abok leisabi hairishini thoinu imongda chomdring changkhri mathangi ayukni thoinu na mapuroibagi manakta changsinduna hangi awanglomgi khura ibohalgi soratubu ngasi natabro ngasi ni makhoi pabung chatpige hairibro aine thau thumga chasinba nungaitri chebaw ma phanglabani na chatrabasu phajadi nang hek chatpiroro hoi aine hek chatpa haibaduni imongda changki mamong nupida hai imawi bema imagi chak hapluranu imane ngasi ne sora chatkadaba lei hoi ma amukta chaitharudrabadi aigi phanek tuna kadaida chatkre thoinu phanek amaga phadi amaga puthokduna pukhri romda chatkre phaichawna yengna amuk toiba matamduda mana aingonda saukhibadu hoi maru oina ahal lamna hainaraga aikhoini luhongkibani aduisu ma ai sakhana khangnadabadi natedana adubu leiminaraba matungdaidi sum nungsibi helai aina mabu kayam nungsiki haujikti aisu ahal oisilakli masu ahal oisilakli punna adumak sikhidoini ko pung khara haujinkhri thoinu sora chatkane haiduna phi phanek setpa loiraduna mapalda thoklai masana na ke chai mahak keba loiraba matungda magi mingsel yengba adumadi haujik phawba leptri septha duna mingsel yengli mahak phaijauna magi nupibu yengduna ayare kaidorage hanubi nangna aduk yamna make semliba adubu karigino hera makhoi babu kari wani haibagi aibu kayam ahal oiradana haibi taibi bema chahina puba miyoibani akhoibu unchado tinghanba khag yaroi khitta janing khidre aidi makhoi pabung dauna ahal oidri moigi wari daga yauba yaiwoiba khudop kaina haibado madu amukta thiba chatrabadi yaroi dauri maduna kari kya ho nang sei leisabi dauna tagat tekna leinaba ho khitta janing dre makhoi pabungna aingonda yengshinkhiba sidiko thaina mangani chakauba chatpada aina chak chaba yengna nangna chak chabada nga maru pankhibado ai ngasi su kaudriye maduna nangna phajaringai kiwa haujikte bema nangi na saksi yengla kirakle loina bu khoirenya ho yare tokpiro yare kaidorage masidai sida nangna na pamlam damdo nungshirine haina sut kappada nana tonda gi pitara khibado imai bema imanabu singna wa nokhibani ne ho soiba haibase tamba ngamba nate imongdagi makhoigi masunupa thoiba thoklai thoibana bubo nangaida jatoino bobok se sorat ama chatke haina tawbani horena chapot puro bubo hera nangsu sorat mafam da bu kadhaidagi achapot no adoisu puro oba hoi puraki isugi achapot purake bobok halakpa ngairamuko hai yare thengkhre chalo yare ho chacharukhige pupugi thoiba nabog asibu leisabi manbrane thoibana noi hanurabi mana leisabi saningba asidi karida hanglurani mathang pupuna kaithelda chatpadadi naboki khuning wangbi ama leibirani adu tonglaga thek tana chacharasani pupu khuning wangbidi ekhoi magi su leiye ha thoinuna angangdane adumna kaidi inchen binu thoiba nabokdane abok leisabi sora thenge chatlo hayo thoiba noi thoinuna aida chacha haurageda thoinu prap chatki masu mapu anido noktuna lehawi
Sorat mafamdani nupa mayam ama thongalda lainari makhoigi marakta thambausu yauri lambida thoinuna laklibadu mahak hek ui I thoinu ni ni haiphet nakal amada thaidoi thoinu bu yengduna thoinu nangbu sorat mafamdaro hek yeng thoklubada ta thambau oirami haima ta thambau sora la ine aishu la ine se swaida matai shida ngai haktang hoi matai tu da makhoi ani sangshin duna lepi thambauna chaka charaklabro kaino da aina lakli se sora ni hoi ni chummine dosu thoino nangbu ubasi aigi thamoi sha thamoi kai dauraba inau ta nau thorak pagum ta thambau mi tani taroida adugi matangdo chadi kaisu kaide kaino hoi khoise hanurabani aidi pakra ho adu oiregana ama yenglo thoino nangbu kari khalibagi haima ta thambau yamni henjila ina thamoi ta takraba mamidi kumgi akanba nongju kayana chamduna sukokpa leite ta thambau sorat mafamne haibani minangbo adudi thoino hayengse nungthilda nang aigi thainigi unapha jingyagi lampa haibong makhongdo aduda lakpiu aishu nangbu ngaijaramge karigino adudi ta thambau punchigi wari ligi nang tararo ta thambau haukraba wariga yamna panbiraklanud aine hekta kapke taweba nangga thungna haudabagi ai ngasi phauba thamoise chaklibani khango nangondagi aine hena chaklibani aidi khanglagi aidi khangba ngamloi chaktuna adum leirage adu oiragana ising punna mapaiduna joro haithaba taredana mai chakto mutnaba hera adudi nangsu ta thambao mina aikhoi anida loina yengnarakle ai changlagi ngai hakta ngai khu kaidorage mini yengla ise ai ikai jaye hera thoinu nangsu thaina lamtagi yausangda nong na dichu thabal di chongni nong hek hangbaga nang hekta makok chingduna thabal chongkhiba aduda nan thokibado madudana ikai traga hojik sine ikai riba matam gi wanida adudi nang hayeng soirakanuko hoi ai mawong yenglake kainu mawong yengge haibo asengba ama hairamo hoi yare ba ai lake laktabadi yaroi ko ai ngairamdoini asumna wari sanaraba matungda thoinu sorat mafamlomda changkhri asum tawna numit asima haujinkhrei mathangi numitni numitna chap yongli thoinu magi phamungda leiri wakaldana khalli aibo ngaihak tumbana phadoribra tumba yade tumbu tumlabadi horen haugalakpada pung tana taduna leiramlani ngarang ta thambongna haikibado ngasi nungthilda lao haibani ngaihak chatpirudrabadi mana soidana aibu saukidoini ai tummaroigeda phamungda asum leirabadi tumninglakpa tare haiduna thoinu haugatli magi mamong nupina mangolduda phi sari thoinu na hai bema isu thoibadi mabu tumkhiba jatla awima tumkhibada ngairiye tumjara sanodudi napana mukkadomda chatkhre maninglomda wayani haina changki ma maningda haiba phare nangi phido saja hauro thoinu maninglomda chatli mathanta haijai khara ngalli haina tawbani matam len phamga leite tawribase maningda hauba wapal marakta magi mapuroibana leiribadu ure mana hai ho makhoi pabong numit chap yung basida karino wapal marakta ka changbiribadu laite naga chenba tari mi phaijaw na makokto wapal marakta gili thoraktuna hai hanuba aibu karamba laina pamduna chengadawribage adubo haiba hore nungthilda tawrabasu mai haidana nang tawna ne lemna leithokningdi ai hare aina kadaida lemna leithokpage yare khange tumina leiro tumina leiba wa ngak nati nahan aina sel khara piyo haina haijakhiba dubu kamaina tawbano ngasi piba yadawribro masida phaijaw na khumlai nangi seldo wa matol sida panbra yenge ko ai kari wanu da makhoi pabong selbu wa da panabro
ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯗꯥꯏꯗ ꯊꯤꯗꯣꯏꯕ? ꯅꯪꯒꯤꯁꯦ ꯂꯩ ꯂꯩꯇꯦ ꯍꯥꯏꯕ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯉꯤꯀꯣ. ꯈꯪꯉꯕ ꯃꯇꯨꯡꯗꯅꯤ ꯑꯩꯅ ꯍꯥꯏꯔꯛꯂꯤꯕꯁꯤ. ꯅꯨꯡꯁꯥꯅꯒ ꯁꯥꯕꯒ ꯈꯟꯅꯕ ꯑꯃꯨꯛ ꯍꯧꯕꯤꯔꯅꯨ, ꯆꯪꯈ꯭ꯔꯣ ꯏꯃꯨꯡꯗ. ꯍꯣ ꯍꯥꯏꯗꯕ ꯌꯥꯔꯤꯕ꯭ꯔꯣ? ꯅꯪꯉꯣꯟꯗ ꯍꯥꯏꯗꯅ ꯑꯩꯕꯨ ꯀꯅꯥꯗ ꯍꯥꯏꯔꯨꯁꯨ ꯍꯥꯏꯅꯣ? ꯍꯣ, ꯅꯪꯒꯤ ꯊꯝꯕꯧ ꯍꯥꯏꯕ ꯉꯥ ꯑꯌꯥꯏꯕ ꯃꯥꯟꯕꯗꯣ ꯃꯉꯣꯟꯗ ꯍꯥꯏꯔꯨꯁꯨ. ꯉꯁꯤꯅꯦ ꯑꯩꯅ ꯁꯥꯎꯅꯤꯡꯂꯛꯇꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯣꯛ ꯆꯠꯇꯨꯅ ꯂꯩꯈ꯭ꯔꯕꯗꯤ ꯅꯪ ꯀꯞꯆꯍꯧꯁꯅꯤꯀꯣ. ꯐꯩꯖꯥꯎꯅ ꯅꯣꯛꯇꯨꯅ, ꯀꯔꯤ ꯌꯣꯡ ꯍꯅꯨꯕꯤ, ꯅꯪꯕꯨ ꯍꯧꯖꯤꯛꯄꯨ ꯀꯅꯥꯅ ꯂꯧꯕꯤꯗꯣꯏꯕ? ꯅꯪꯗꯤ ꯐꯖꯔꯦꯍꯦ, ꯅꯀꯣꯛ ꯑꯇꯥꯡꯕꯗꯨꯒ. ꯀꯅꯥꯅ ꯍꯥꯟꯅ ꯍꯧꯒꯦ? ꯑꯩ ꯋꯥ ꯌꯥꯟꯒꯦ, ꯇꯨꯃꯤꯟꯅ ꯂꯩꯌꯨꯀꯣ ꯅꯪ. ꯐꯩꯖꯥꯎ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯋꯥ ꯑꯃꯗ ꯌꯥꯟꯕ ꯍꯧꯏ. ꯊꯣꯏꯅꯨꯅ ꯍꯥꯏ, ꯃꯈꯣꯏ ꯄꯥꯕꯨꯡꯒꯤ ꯄꯥꯛꯁꯤꯗ ꯌꯥꯎꯕ ꯁꯦꯜ ꯍꯥꯏꯕ ꯑꯩ ꯈꯪꯏꯀꯣ. ꯐꯖꯅ ꯄꯤꯌꯣ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯗꯤ ꯂꯧꯊꯣꯛꯆꯅꯤ. ꯍꯩ, ꯄꯥꯛꯁꯤꯗꯒꯤ ꯁꯦꯜꯒ ꯂꯧꯊꯣꯛꯂꯝꯂꯕ ꯅꯪ ꯅꯄꯥꯝ ꯌꯧꯔꯦ ꯈꯪꯉꯨ. ꯐꯖꯅ ꯍꯥꯏꯔꯤꯉꯩ ꯑꯁꯤꯗꯗꯤ ꯌꯥꯕꯤꯕ꯭ꯔꯣ? ꯃꯇꯥꯡ ꯆꯥꯗꯦ ꯅꯪꯒꯤꯗꯣ. ꯍꯩ, ꯅꯪ ꯀꯥꯎꯕ ꯇꯧ. ꯊꯥꯏꯅ ꯑꯩꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯂꯨꯝꯕꯒꯤ ꯑꯩꯅ ꯐꯨꯕꯗ ꯅꯄꯥꯝ ꯌꯧꯕꯗꯣ ꯅꯪ ꯈꯛ ꯀꯥꯎꯅꯨꯀꯣ. ꯍꯥꯏꯌꯣ, ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ? ꯍꯅꯨꯊꯪꯁꯤꯗ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯉꯥꯡꯖ ꯁꯥꯔꯤꯅꯣ? ꯑꯩꯗꯤ ꯍꯥꯏꯁꯤꯅꯤ, ꯄꯤꯗꯕ ꯌꯥꯔꯣꯏꯀꯣ. ꯍꯌꯦꯡ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯄꯤꯗ꯭ꯔꯕ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯌꯦꯡꯉꯣ. ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯃꯥꯡꯂꯣꯝꯗ ꯃꯍꯥꯛ ꯆꯪꯈ꯭ꯔꯤ. ꯐꯩꯖꯥꯎꯅ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯑꯩꯕꯨ ꯀꯔꯝꯅ ꯉꯥꯡꯅꯔꯤꯁꯤꯒꯦ? ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯩꯁꯥꯕꯤ ꯑꯃꯗꯧꯅ ꯈꯜꯂꯒ ꯑꯁꯨꯝ ꯂꯩꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯂꯦꯝꯅ ꯂꯩꯇꯦ ꯍꯥꯏꯕꯅꯤꯗ. ꯊꯣꯏꯅꯣ ꯏꯃꯨꯡꯗ ꯆꯪꯉꯤ. ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ, ꯑꯩ ꯆꯠꯈꯤꯕꯅ ꯐꯅꯤꯗ. ꯍꯪꯒꯥꯝ ꯃꯄꯥꯜꯒꯤ ꯐꯅꯦꯛ ꯃꯆꯨ ꯑꯌꯥꯛꯄ ꯑꯗꯨꯃ ꯁꯦꯠꯆꯤꯜꯂꯤ. ꯑꯃꯨꯕ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂꯤ. ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯐꯤ ꯑꯃ ꯏꯜꯂꯤ. ꯌꯥꯔꯦꯗ ꯁꯤ ꯑꯣꯏꯗꯤ. ꯁꯨꯃꯥꯏꯅꯒ ꯐꯤꯖꯣꯜ ꯁꯦꯠꯄꯁꯦ ꯊꯥꯏꯅ ꯂꯩꯁꯥꯔꯤꯉꯩꯗ ꯇꯥ ꯊꯝꯕꯧꯒ ꯎꯅꯕ ꯆꯠꯄꯗꯣ ꯌꯥꯝꯅ ꯅꯤꯡꯁꯤꯡꯂꯛꯏ. ꯃꯇꯝꯗꯨꯗꯗꯤ ꯊꯃꯣꯏ ꯀꯥꯏꯁꯦ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯗꯅ, ꯁꯝ ꯀꯥꯏꯁꯦ ꯆꯦꯡꯍꯤ ꯑꯐꯨꯠꯄꯅꯒ ꯂꯨꯔꯗꯅ, ꯃꯅꯝꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯅꯥꯞꯄꯗ ꯁꯝꯖꯤꯔꯩ ꯑꯃꯒ ꯊꯦꯠꯆꯤꯜꯂꯗꯅ ꯆꯠꯈ꯭ꯔꯤ ꯄꯣꯠꯅꯤꯀꯣ. ꯃꯇꯝꯗꯨꯕꯨ ꯅꯤꯡꯁꯤꯡ ꯃꯊꯟꯇ ꯅꯣꯛꯆꯩ. ꯊꯣꯏꯅꯨ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯄ ꯂꯣꯏꯔꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ. ꯃꯄꯥꯜꯗ ꯊꯦꯠꯂꯤꯕ ꯃꯤꯡꯁꯦꯜꯗꯨꯗ ꯃꯍꯥꯛ ꯌꯦꯡꯉꯤ. ꯌꯥꯔꯦꯗ, ꯑꯩ ꯆꯠꯍꯧꯔꯒꯦ. ꯆꯠꯀꯦ ꯍꯥꯏꯅ ꯃꯈꯣꯡ ꯍꯦꯛ ꯊꯥꯡꯗꯣꯔꯛꯄꯒ ꯃꯃꯥꯡꯂꯣꯝꯗ ꯐꯩꯖꯥꯎ ꯊꯣꯛꯂꯛꯏ. ꯐꯩꯖꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ, ꯍꯩ ꯊꯣꯏꯅꯨ, ꯀꯗꯥꯏꯗꯅꯣ ꯑꯃꯨꯛ? ꯊꯕꯛꯅꯤ. ꯊꯕꯛ ꯍꯥꯏꯗꯤ ꯀꯩ ꯊꯕꯛꯅꯣ? ꯊꯕꯛ ꯍꯥꯏꯗꯤ ꯊꯕꯛꯅꯤꯗꯅ. ꯍꯩ, ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯀꯣꯏꯕ ꯆꯠꯄ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯁꯤꯕꯨ ꯀꯔꯤ ꯀꯥꯏꯒꯦ? ꯅꯪꯗꯧꯅ ꯇꯧꯕ ꯂꯩꯀꯥꯏꯁꯤꯗ ꯀꯅꯥ ꯌꯥꯎꯏ? ꯀꯩꯅꯣꯗ, ꯃꯤꯒꯤ ꯃꯇꯧ ꯇꯝꯂꯒ ꯍꯤꯡꯒꯗꯕ ꯅꯠꯇꯦ ꯑꯩ. ꯐꯩꯖꯥꯎꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ, ꯏꯁ, ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯒꯤ ꯐꯅꯦꯛꯀ ꯁꯦꯠꯂꯗꯅ ꯑꯃꯨꯕ ꯐꯨꯔꯤꯠ ꯑꯃꯒ. ꯍꯩ, ꯍꯅꯨꯊꯪꯗ ꯑꯗꯨꯒꯨꯝꯕ ꯐꯤꯖꯣꯜ ꯁꯦꯠꯂꯤꯕꯗꯨ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯅꯦ ꯍꯩ? ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯏꯀꯥꯏꯖꯗꯣꯏꯕ? ꯁꯦ, ꯑꯩꯅ ꯁꯦꯠꯀꯦ ꯌꯥꯎꯅ ꯁꯦꯠꯂꯤꯕꯅꯤ. ꯌꯥꯝꯅ ꯌꯦꯡꯅꯤꯡꯗꯦ. ꯊꯨꯅ ꯆꯪꯉꯣ ꯏꯃꯨꯡꯗ. ꯑꯩꯒꯤꯁꯦ ꯊꯕꯛ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯛꯂꯛꯂꯤꯕꯅꯤ. ꯅꯪꯒꯤꯗꯨ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯏ. ꯊꯨꯅ ꯆꯪꯉꯣ ꯏꯃꯨꯡꯗ. ꯑꯩꯅ ꯍꯥꯏꯕ ꯋꯥꯕꯨꯅ ꯇꯥꯕꯤꯗ꯭ꯔꯒ ꯀꯔꯤꯒꯤ ꯑꯩꯅ ꯅꯪꯅ ꯍꯥꯏꯕ ꯋꯥꯅ ꯇꯥꯒꯅꯤ? ꯑꯩꯗꯤ ꯆꯠꯀꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯊꯣꯏꯅꯨ, ꯑꯩ ꯅꯪꯕꯨ ꯐꯨꯅꯤꯡꯗꯦꯀꯣ. ꯍꯅꯨꯊꯪꯗ ꯐꯨꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩ ꯏꯃꯨꯡꯗ ꯆꯪꯍꯧꯔꯣ. ꯊꯣꯏꯅꯨꯅ ꯃꯄꯨꯔꯣꯏꯕꯗ ꯁꯨꯛꯇꯣꯛꯇꯨꯅ ꯌꯦꯡꯗꯨꯅ, ꯆꯠꯅꯤꯅ ꯊꯣꯛꯂꯛꯂꯕ ꯑꯩꯕꯨ ꯆꯪꯉꯣ ꯀꯥꯏꯅ ꯆꯪꯕꯤꯔꯅꯤꯍꯦ. ꯑꯩ ꯆꯠꯂꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯃꯍꯥꯛ ꯆꯠꯈꯤꯔꯝꯃꯤ. ꯐꯩꯖꯥꯎꯅ, ꯀꯌꯥꯗ ꯎꯁꯤꯠꯈꯤꯗ꯭ꯔꯕꯅꯤ ꯌꯦꯡꯉꯨꯅꯦ. ꯍꯩ, ꯅꯪ ꯌꯨꯝꯗ ꯍꯟꯖꯜꯂꯛꯈꯤꯅꯤꯗꯅ. ꯊꯣꯏꯅꯨ ꯋꯥ ꯑꯃꯇ ꯇꯥꯗꯈꯩ ꯆꯠꯈ꯭ꯔꯤ. ꯐꯩꯖꯥꯎ ꯗꯥꯔꯤꯗꯨꯗ ꯐꯝꯊꯩ. ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯅ ꯀꯔꯝꯅ ꯉꯥꯡꯅꯔꯁꯤꯒꯦ? ꯂꯥꯡꯂꯦꯟꯅ ꯃꯀꯨꯕꯣꯛꯇ ꯌꯦꯡꯗꯨꯅ, ꯄꯥꯕꯨꯡ, ꯏꯃꯥꯅ ꯇꯧꯔꯤꯁꯦ ꯌꯥꯝꯅ ꯂꯥꯜꯂꯤ. ꯃꯆꯥ ꯃꯃꯣꯏ ꯑꯩꯈꯣꯏꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯂꯩꯒꯗꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯏꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤ. ꯕꯦꯃꯥ, ꯑꯍꯜ ꯑꯣꯏꯔꯛꯄꯁꯤꯗ ꯏꯄꯥꯅ ꯃꯥꯕꯨ ꯐꯨꯅꯤꯡꯗ꯭ꯔꯗꯨꯅ ꯐꯨꯗꯕꯅꯤ. ꯋꯥ ꯑꯀꯟꯕ ꯑꯃꯇ ꯉꯥꯡꯗꯕꯅꯤ. ꯃꯁꯤꯗ ꯃꯥꯅ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ. ꯄꯥꯕꯨꯡ, ꯑꯁꯨꯝꯅ ꯂꯩꯍꯟꯕꯗꯤ ꯆꯨꯝꯂꯣꯏ ꯈꯜꯂꯤꯅ ꯃꯧꯅ. ꯏꯃꯥꯅ ꯇꯣꯏꯅ ꯆꯠꯂꯤꯕꯁꯦ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯌꯦꯡꯊꯣꯛꯄ ꯆꯨꯝꯒꯅꯤ. ꯑꯩ ꯌꯦꯡꯒꯦ. ꯃꯥꯅ ꯆꯠꯂꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯑꯩ ꯌꯦꯡꯒꯦꯀꯣ. ꯐꯩꯖꯥꯎ ꯏꯃꯨꯡꯗ ꯆꯪꯈꯤ.
ꯐꯤꯔꯣꯜ ꯐꯨꯔꯤꯠ ꯍꯣꯡꯗꯣꯛꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, ꯕꯦꯃꯥ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯨꯈꯤꯒꯦ꯫ ꯃꯥꯅ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯗꯣ ꯑꯩ ꯌꯦꯡꯂꯨꯒꯦ꯫ ꯐꯩꯖꯥꯎ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯤ꯫ ꯑꯋꯥꯡ ꯄꯥꯡꯅ ꯃꯍꯥꯛ ꯍꯥꯏꯒꯠꯂꯛꯂꯤ꯫ ꯈꯔ ꯂꯥꯞꯂꯞꯅ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨ ꯑꯃ ꯎꯏ꯫ ꯃꯗꯨꯗ ꯃꯥꯅ ꯍꯥꯏꯖꯩ, ꯑꯥꯗ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨ ꯁꯦꯠꯄ ꯅꯨꯄꯤ ꯑꯃ ꯆꯠꯂꯤꯕꯁꯤ ꯃꯁꯤ ꯊꯣꯏꯅꯨ ꯑꯣꯏꯕ ꯇꯥꯏ꯫ ꯏꯟꯅꯒꯦꯀꯣ ꯃꯇꯨꯡꯗ꯫ ꯊꯣꯏꯅꯨ ꯆꯠꯂꯤ꯫ ꯆꯤꯡ ꯇꯥꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯃꯥꯕꯨ ꯍꯥꯏꯖꯤꯜꯂꯤ꯫ ꯇꯥ ꯊꯝꯕꯧꯗꯨꯕꯨ ꯂꯥꯛꯇ꯭ꯔꯕ ꯖꯥꯠꯂꯥ? ꯃꯥꯅꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯈꯟꯖꯕꯅꯤ꯫ ꯃꯥ ꯁꯣꯏꯗꯅ ꯂꯥꯛꯂꯝꯒꯅꯤ꯫ ꯃꯍꯥꯛ ꯆꯠꯂꯤ꯫ ꯐꯩꯖꯥꯎꯅ, ꯀꯩꯅꯣ ꯃꯥꯅ ꯆꯤꯡꯂꯣꯝꯗ ꯆꯪꯂꯤꯕꯁꯤꯕꯨ? ꯃꯁꯤꯕꯨ? ꯃꯥꯁꯨ ꯑꯗꯨꯝ ꯏꯟꯅꯩ꯫ ꯁꯣꯝꯗꯅ ꯆꯤꯡꯌꯥꯒꯤ ꯅꯥꯀꯜꯗ ꯂꯩꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯍꯧꯕ ꯊꯩꯕꯣꯡ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯂꯤ꯫ ꯊꯣꯏꯅꯨꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯃꯥꯕꯨ ꯉꯔꯥꯡꯗꯤ ꯂꯥꯛꯀꯦ ꯍꯥꯏꯅ ꯍꯥꯏꯔꯝꯕꯅꯤꯁꯦ꯫ ꯑꯩꯅꯗꯤ ꯉꯟꯇꯥꯅ ꯍꯦꯛ ꯂꯥꯛꯁꯤꯜꯂꯨꯔꯦ꯫ ꯃꯐꯝꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤꯗ꯫ ꯃꯐꯝꯁꯤꯗꯅꯤ ꯃꯥ ꯑꯩꯅ ꯇꯠꯇꯅ ꯎꯅꯈꯤꯕ꯫ ꯍꯦ ꯎꯖꯥꯎ, ꯅꯪꯅꯗꯤ ꯁꯣꯏꯗꯅ ꯃꯥ ꯑꯩꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯗꯣ ꯈꯪꯂꯝꯒꯅꯤ꯫ ꯉꯁꯤꯗꯤ ꯄꯟꯊꯨꯡ ꯌꯧꯈꯤꯗ꯭ꯔꯦꯀꯣ꯫ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯉꯁꯤ ꯑꯃꯨꯛ ꯅꯨꯡꯁꯤꯕꯅꯤꯗ꯫ ꯊꯣꯏꯅꯨ ꯂꯥꯛꯇꯨꯅ ꯊꯝꯕꯧꯒꯤ ꯃꯇꯨꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯇꯞꯅ ꯀꯧꯖꯩ, ꯇꯥ ꯊꯝꯕꯧ, ꯑꯩ ꯂꯥꯛꯂꯦ꯫ ꯊꯝꯕꯧ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯔꯛꯏ꯫ ꯊꯣꯏꯅꯨ, ꯀꯌꯥꯝ ꯀꯨꯏꯔꯕꯒꯦ ꯂꯥꯛꯄ? ꯇꯨꯝꯂꯝꯕꯒ ꯊꯣꯛꯂꯗꯤ ꯃꯤꯀꯞ ꯑꯃ ꯑꯅꯤꯗꯤ ꯁꯨꯔꯅꯤ꯫ ꯅꯊꯧꯗꯤ ꯂꯩꯇꯅ ꯅꯪꯅ ꯉꯟꯇꯥꯅ ꯂꯥꯛꯂꯒ? ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯆꯠꯂꯣꯁꯤꯅꯕꯨ ꯈꯥꯡꯕ ꯉꯝꯗꯕ꯫ ꯁꯤꯗ ꯐꯝꯊꯔꯛꯑꯣ꯫ ꯊꯣꯏꯅꯨ ꯐꯝꯊꯩ꯫ ꯐꯩꯖꯥꯎꯁꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯎꯈꯥꯗꯨꯗ ꯊꯣꯏꯅꯨꯅ ꯅꯨꯄꯥ ꯑꯃꯒ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯍꯥꯛ ꯎꯔꯤ꯫ ꯀꯩꯅꯣ ꯊꯣꯏꯅꯨꯅ ꯇꯧꯔꯤꯁꯤꯅ? ꯎꯈꯥꯁꯤꯗ ꯅꯨꯄꯥ ꯑꯃꯒ ꯐꯝꯂꯗꯅ ꯅꯨꯄꯥꯁꯤꯅ ꯀꯅꯥꯅꯣ? ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯁꯤꯗꯤ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯊꯝꯕꯧꯅꯤꯅ꯫ ꯊꯣꯏꯅꯨ, ꯅꯪꯗꯤ ꯃꯥꯒ ꯎꯅꯔꯤꯕ ꯑꯣꯏꯔꯦ꯫ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦ꯫ ꯅꯪꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯂꯤꯕꯁꯤꯗꯤ ꯅꯨꯄꯥ ꯎꯅꯕ ꯈꯪꯒꯅꯤꯕ ꯅꯪ꯫ ꯑꯩꯕꯨ ꯎꯁꯤꯠꯇꯕ꯫ ꯐꯩꯖꯥꯎ ꯌꯥꯝꯅ ꯊꯨꯅ ꯃꯍꯥꯛ ꯆꯪꯁꯤꯜꯂꯤ꯫ ꯊꯝꯕꯧꯅ ꯇꯞꯅ, ꯊꯩꯕꯣꯡ ꯄꯥꯝꯕꯤ ꯑꯁꯤꯅ ꯍꯧꯔꯤꯕ ꯃꯈꯩ ꯊꯣꯏꯅꯨ, ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯑꯗꯨꯃꯗꯤ ꯀꯥꯎꯕ ꯈꯛ ꯉꯝꯂꯔꯣꯏ꯫ ꯇꯥ ꯊꯝꯕꯧ, ꯍꯥꯏꯌꯨ, ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯥ? ꯋꯥꯍꯪꯗꯣ ꯑꯣꯟꯅꯔꯤ꯫ ꯑꯩ ꯍꯧꯖꯤꯛ ꯃꯩꯆꯥꯛ ꯐꯪꯂꯤꯌꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯛ ꯀꯞꯊꯣꯔꯛꯏ ꯊꯣꯏꯅꯨꯅ꯫ ꯇꯥ ꯊꯝꯕꯧ, ꯅꯪ ꯑꯗꯨꯃꯥꯏꯅ ꯀꯞꯀꯅꯨꯕ꯫ ꯀꯞꯀꯅꯣꯕ꯫ ꯅꯪꯅ ꯀꯞꯄꯁꯤ ꯎꯔꯒ ꯑꯩꯁꯨ ꯀꯞꯅꯤꯡꯂꯛꯑꯦꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯀꯞꯄꯤ꯫ ꯊꯝꯕꯧꯅ, ꯅꯪ ꯑꯩꯈꯣꯏꯗ ꯆꯠꯈ꯭ꯔꯁꯤ꯫ ꯇꯥ ꯊꯝꯕꯧ, ꯃꯗꯨꯃꯗꯤ ꯑꯩ ꯉꯝꯂꯣꯏ꯫ ꯃꯁꯤꯃꯇꯪꯗꯤ ꯅꯪ ꯌꯥꯕꯤꯌꯨꯅꯦ ꯊꯣꯏꯅꯨ꯫ ꯇꯥ ꯊꯝꯕꯧ, ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯔꯁꯤꯒꯦ? ꯐꯩꯖꯥꯎꯅ ꯃꯇꯨꯡꯗ ꯂꯦꯞꯇꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯤ꯫ ꯀꯔꯤ? ꯍꯩ ꯊꯝꯕꯧ, ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯤꯕꯗꯨ ꯀꯔꯤꯅꯣ? ꯊꯝꯕꯧꯒ ꯊꯣꯏꯅꯨꯒ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯇꯨꯡꯗ ꯁꯠ ꯑꯣꯟꯊꯣꯔꯛꯏ꯫ ꯐꯩꯖꯥꯎ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯃꯥꯅ ꯎꯏ꯫ ꯐꯩꯖꯥꯎꯅ ꯃꯈꯥ ꯇꯥꯏ, ꯅꯪꯅ ꯑꯩꯒꯤ ꯊꯣꯏꯅꯨꯕꯨ ꯃꯩꯊꯦꯝ ꯇꯧꯗꯨꯅ ꯀꯧꯊꯣꯛꯄ꯫ ꯅꯪ ꯉꯁꯤꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯂꯥꯟꯕ ꯇꯥꯔꯦꯗꯅ꯫ ꯐꯩꯖꯥꯎ, ꯀꯩꯅꯣꯗ? ꯌꯥꯝ ꯌꯦꯠꯄꯤꯔꯛꯈꯤꯅꯨꯀꯣ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯂꯝꯍꯥꯡ ꯑꯁꯤꯗ ꯀꯩꯅꯣ? ꯀꯩꯅꯣ? ꯂꯝꯍꯥꯡ ꯑꯁꯤꯗ ꯀꯩꯅꯣ ꯍꯥꯏꯕ ꯀꯩꯅꯣ? ꯂꯝꯍꯥꯡ ꯑꯁꯤꯗ ꯅꯪꯅ ꯇꯧꯔꯝꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯅ ꯈꯥꯝꯕꯒ ꯌꯥꯗꯅ ꯅꯪꯅ ꯆꯠꯈ꯭ꯔꯤꯕꯗꯨꯗꯤ ꯃꯁꯤꯒꯤ ꯁꯟ ꯍꯨꯔꯥꯟꯕ ꯃꯥꯟꯕ ꯅꯨꯄꯥꯁꯤꯒ ꯎꯅꯕ ꯑꯣꯏꯔꯦ꯫ ꯍꯦꯔ ꯐꯩꯖꯥꯎ, ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯅꯁꯤ꯫ ꯆꯨꯝꯅ ꯉꯥꯡꯕ ꯍꯥꯏꯕꯨ ꯀꯩꯅꯣ? ꯍꯅꯨꯊꯪꯗꯨꯗ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ? ꯀꯔꯤ ꯇꯧꯕꯒꯤ ꯏꯀꯥꯏꯖꯗꯣꯏꯕ? ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, ꯃꯈꯥ ꯇꯥꯅ ꯂꯩꯔꯗꯤ ꯑꯩ ꯃꯤ ꯐꯨꯅꯤꯡꯉꯛꯇꯧꯔꯤ꯫ ꯌꯨꯝꯗ ꯆꯠꯁꯤꯜꯂꯥꯎ꯫ ꯃꯈꯣꯏ ꯄꯥꯕꯨꯡ꯫ ꯐꯩꯖꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯉꯤ꯫ ꯊꯝꯕꯧꯅ, ꯊꯣꯏꯅꯨ, ꯇꯥ ꯊꯝꯕꯧ꯫ ꯀꯔꯤꯒꯤ ꯇꯥ ꯊꯝꯕꯧ? ꯆꯠꯁꯤꯜꯂꯥꯎ꯫ ꯌꯨꯝꯗ ꯌꯧꯈꯤꯁꯅꯨ꯫ ꯈꯪꯒꯅꯤꯕ ꯅꯪ꯫ ꯐꯩꯖꯥꯎ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯆꯤꯡꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯄꯨꯏ꯫ ꯊꯣꯡꯒꯥꯜ ꯍꯦꯛ ꯌꯧꯕꯒ ꯁꯝꯕꯜ ꯑꯃ ꯁꯠꯇꯣꯛꯏ꯫ ꯑꯗꯨꯒ ꯍꯦꯛꯇ ꯊꯣꯏꯅꯨꯕꯨ ꯐꯨꯕ ꯍꯧꯏ꯫ ꯍꯩ, ꯇꯧꯈꯤꯗ꯭ꯔꯥ ꯍꯥꯏꯌꯨ꯫ ꯍꯅꯨꯊꯪꯗ ꯀꯅꯥꯅ ꯏꯔꯥꯡ ꯇꯧ ꯍꯥꯏ? ꯂꯝ ꯍꯦꯟꯕ ꯇꯧꯈꯤꯗ꯭ꯔꯥ ꯍꯥꯏꯌꯨ꯫ ꯀꯩꯅꯣ ꯅꯨꯄꯥ, ꯉꯥꯎꯕ꯭ꯔꯥ ꯅꯪꯕꯣ? ꯑꯗꯨꯛ ꯆꯥꯎꯕ ꯆꯍꯤꯗꯨꯅ ꯀꯜꯂꯕꯗꯤ ꯁꯤꯕ ꯇꯥꯔꯦꯅꯦ ꯑꯩꯕꯣ꯫ ꯅꯪꯗ ꯍꯥꯠꯂꯒ ꯂꯣꯏꯔꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯂꯝ ꯍꯦꯟꯕ, ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯕꯅꯤꯅ ꯐꯨꯕ ꯇꯥꯕꯅꯤ꯫ ꯑꯃꯨꯛꯀꯁꯨ ꯀꯜꯂꯤ꯫ ꯊꯣꯏꯅꯨ ꯌꯨꯝ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯅꯀꯨꯅ ꯑꯩꯕꯨ ꯐꯨꯔꯦꯅꯦꯍꯦ, ꯑꯃꯨꯛꯇ ꯀꯜꯂꯨꯅꯦ ꯅꯪꯕꯣ꯫ ꯐꯤ ꯁꯥꯔꯝꯕ ꯂꯥꯡꯂꯦꯟ ꯍꯧꯒꯠꯂꯗꯨꯅ, ꯄꯥꯕꯨꯡ ꯌꯥꯔꯦꯁꯦ,
ꯑꯗꯨꯝꯅ ꯐꯨꯕ ꯍꯧꯅꯗꯦ ꯃꯥꯅ ꯃꯃꯥꯕꯨ ꯀꯜꯂꯤ ꯐꯩꯖꯥꯎꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕ ꯃꯈꯩ ꯐꯨꯒꯗꯕꯅꯤ ꯏꯃꯥꯁꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤ ꯋꯥꯈꯜ ꯐꯖꯅ ꯇꯥꯕ ꯌꯥꯔꯕꯅꯤ ꯏꯃꯥꯅ ꯑꯁꯨꯝꯅ ꯇꯧꯕꯁꯦ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯃꯥꯡꯗ ꯅꯆꯥꯅꯃꯣꯏ ꯑꯩꯈꯣꯏ ꯌꯥꯝꯅ ꯏꯀꯥꯏꯖꯩ ꯕꯦꯝꯃ ꯋꯥꯈꯜ ꯇꯥꯕꯤꯔꯣ ꯏꯃꯥ ꯄꯥꯕꯨꯡꯁꯨ ꯁꯥꯎꯕꯅ ꯂꯣꯏꯔꯤ ꯊꯣꯏꯅꯨꯅ ꯀꯞꯇꯨꯅ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩ ꯂꯥꯟꯖꯈ꯭ꯔꯦ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯠꯇ ꯑꯩ ꯇꯧꯈ꯭ꯔꯔꯣꯏ ꯄꯥꯕꯨꯡ ꯆꯩꯗꯨ ꯊꯥꯗꯣꯛꯄꯤꯔꯣ ꯐꯩꯖꯥꯎ ꯆꯩꯗꯨ ꯅꯥꯀꯜꯗ ꯍꯨꯟꯗꯣꯛꯈꯤ ꯃꯇꯨꯡꯗ ꯍꯦꯛ ꯇꯧꯔꯕ ꯅꯪ ꯍꯤꯡꯗ꯭ꯔꯦ ꯈꯪꯉꯨꯍꯦ ꯅꯪ ꯏꯃꯥ ꯏꯃꯨꯡꯗ ꯆꯪꯁꯤꯁꯦ ꯊꯣꯏꯅꯨ ꯋꯥꯈꯜ ꯇꯥꯔꯛꯏ ꯃꯄꯨꯔꯣꯏꯕꯒꯤ ꯆꯩꯐꯨ ꯑꯃꯗ ꯋꯥꯈꯜ ꯄꯣꯞ ꯇꯥꯏ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯒꯤ ꯐꯠꯆꯈ꯭ꯔꯕ ꯐꯅꯦꯛꯁꯦ ꯄꯨꯡꯃꯣꯠ ꯍꯦꯛ ꯃꯣꯠꯂꯤꯗ ꯏꯃꯥ ꯑꯁꯤꯒꯨꯝꯕ ꯃꯆꯨꯒ ꯁꯦꯠꯄꯤꯔꯅꯨ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯂꯦꯝꯅ ꯂꯩꯕꯤꯔꯣ ꯂꯥꯡꯂꯦꯟꯅ ꯃꯅꯦꯝꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ ꯊꯣꯏꯕꯅ ꯃꯄꯨꯗ ꯍꯪꯉꯤ ꯄꯨꯄꯨ ꯉꯁꯥꯏ ꯕꯣꯕꯣꯛ ꯐꯨꯏꯗꯨ ꯀꯩꯒꯤꯅꯣ ꯐꯩꯖꯥꯎꯅ ꯈꯨꯝꯃꯤ ꯅꯕꯣꯛ ꯑꯁꯤꯅ ꯂꯩꯁꯥꯕꯤ ꯁꯥꯔꯒ ꯅꯨꯄꯥ ꯎꯅꯔꯝꯕꯒꯤ ꯍꯥ ꯅꯕꯣꯛ ꯂꯩꯁꯥꯕꯤꯁꯦ ꯄꯨꯄꯨꯅ ꯐꯨꯗꯕꯅꯤꯗꯅ ꯑꯕꯣꯛ ꯂꯩꯁꯥꯕꯤ